Hi ma'am, Mummy hopes na ma'am we pon on ko yum jari. Oi that one to the sumana sida Iran ke kai khat hoye. Ada yam no ite social media da sumana adune na sai victim sagana ba ma ama sum thol pa jeng sai gyan ta na ba yam da ka hoye ko. Oi ma'am saw ba de ko ina last da dunia da ni na ko ju phatta ba du apha du khang kan da last da ko na ko na kaino kan ngani na shawning ba de hak tang pungang ngang ba ne ba date 3 da rayo tolo ki ba mob je toro ki je kan ba ado ngani na pungang ngang ba ya de ko aseng ba di kitang kanana chumino kanana la li ba no hai ba da sai gi aran ba su mayam le ngani adai di phatta ba su mayam le ngani ko ado karimta khana da ma masam sami marani si di communities ki adai di amagi khana ba na te na hoji asu gwar ba matam tha tare nipan mapan hayeng me hayeng katanga me gi day 3 do kham tu don ni por la ba ne lanjala ka dro ne sigi manung ji da sigum ba iram thoe thoba ji da aduni na sa gi facebook ta na sa gi mob sagan na ba kuki na su tom ba ya amana su tom ba ya ya dai phamung da pum da tumma ka pungang ngang na ba mayam lei je si kha tok she ba sidagi ni thola khir je day 3 da kamai to ge da irang tho khir je kamai tho ge da na sa gi ne ta an thingjan gi je na sa gi Manipur da mayam hai akang na sa gi ngarang nahan thui ba thodok to kai gumba net amuk thingjal lama ba he na mairak pi da gi maijau bi hor ka ne ba khang ba aseng bai di adu gumba mayam do kathana na bane na ko gi pabung biri na ju mayam de no story de di gyan ta na da na ma taw da na tuminna leiraga mayam ing na tapna leiraga hojik aphaba mafam da kana la li no kana na chumino hai ba do puthore da na ado hoi phatta ba je ai sa da drugs la lo laga ai sa da phatta ba mayam tawraga sigumba mayam je loi lo sala thamaga nang khatang nungai na ba de drugs la lo laga nang gi na sa na su nang gi punsi horei ba generation mayam do loi manghan doine ba na ha dagi kai dagi chaitra tre time pan dagi kai dagi mayam manghan doine ba sigumba mayam do manghan chaitra tre time pan gi mi nge je loi manghan doine ba punsi ji da aphau ba hoi ai sa na phu mayam yaw yu drug cha kan da drug charam ba gi dai di keno to ba gi ising da namjan ising da lang na da na da harassment to mayam theng na gi ai sa na bu theng na ba mayam yaw gi ba ko seng ba gi de ado khoi manipur da lai je hendi hemalam na sai gi ai gi poksari ba isa dai di ai gi generation hojik tholai ba ma pa ai jina loina free tha bra kamai da no drug se jol laga di drug se som aduda sala sai ni aduda adu tawr sai ni adu gumba link mayam do loi le pa ni ko so na manipur government na khoi pabung bi na lauri war and drugs to pha na ba gi ama tong na ba gi mayam je loi thugai na bi hoji lan ho je kari maram gi no mayam tam khan bi ro ne kai maram gi no war and drugs ga ko je wahal laga moi ne action law da ba khoi mai tai ni da loi ne action lahon ba khoi manipur da lai ba parja khuding mak action lahon ba kang koi chai han ba ne ba khang ba aseng ba gi di khang ba si je mayam khang je ba khang ba aseng ba gi de sigumba mayam ji da gi hayeng di among tholakani hayeng so ama ni mung tholakani among tholakani a generation da aina sum khanja ba da class sahi mari manga trama thoi train thoi shuri ba anga ngai si da cookie gi masa ogera are maitai masa ogera anga ngai si da kok ta kai sangi cookie maitai na hayeng uraga di hat lage uraga di keno tawrage haiba wakalama loina poli je kai no ba manipur da lai ba akhoi gi parja cookie oigera maitai oigera sumai loi pona ra lai ga di kamai tawde ba hayeng generation da lai ba nungai gi dra generation da thangna ba nungai gi dra khaurai akhoi ngasi hoi yam nungai ai gi khungai ba akhoi gi chosampur gi imai ben jing na khunga pak ima ngai na ai gi isinau makalapa da jo akhoi chu no gi isinau tholopa matam da mamang da mayam kan gi ba jo re adumaina kan biro adumain thambiro ma ka su khanjaba na te ma di ingna ba gi paisa tanjaba ma gi imung manung keno tawna ba paisa tanjaba nga ta ne khangba akhoina ki masa ngai la pa matam da akhoina ngasi bu phuraga chairaga mamai ra kubang tharaga akhoi ngasi bu tha de adum phajana khara ok taba leramba ya isa isu do warak se ba ok taba mayam do warak se ba khamba adu wara ba matam da akhoi gi manipur je shanti lai gani hai ba je si khangga do ne adu ba hoi ai gi chin da gi thoi ba mayam akhoina di phaba mayam tawning ba adu bu manipur da lai ba
ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯅꯕ ꯑꯩ ꯕ꯭ꯔꯣ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝꯕꯨꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯂꯨꯁꯤꯄ꯭ꯔꯤꯌꯥ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯌꯥꯝ ꯂꯩꯗꯅ ꯃꯌꯥꯝ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯐꯅꯕ ꯃꯌꯥꯝꯗꯁꯨ ꯂꯥꯟꯅꯩ ꯉꯁꯤꯐꯥꯎ ꯅꯪꯒꯤ ꯈꯇꯪ ꯅꯪꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯈꯇꯪ ꯅꯪꯒꯤ ꯐꯠꯇꯕꯒꯤ ꯈꯇꯪ ꯈꯜꯂꯒ ꯉꯁꯤꯐꯥꯎ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯔꯝꯃꯣꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯐꯅꯕ ꯊꯕꯛ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯦꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯇꯁꯨ ꯅꯪꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯔꯦꯀꯣꯔꯠ ꯂꯣꯏ ꯂꯩꯅꯩꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯅꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯗꯣ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯃ ꯌꯦꯡꯊꯤꯅꯔꯒ ꯑꯃꯅꯤ ꯌꯦꯡꯊꯤꯅꯔꯒ ꯑꯁꯨꯛ ꯆꯥꯎꯈꯠꯈ꯭ꯔꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯁꯤꯗ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯗꯅ ꯅꯪꯅ ꯍꯣꯠꯅꯖꯔꯒ ꯅꯆꯥꯅꯁꯨ ꯁꯦꯝꯖꯔꯒ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯟꯒꯗꯧꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯍꯧꯒꯅꯤ ꯑꯩ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯣ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯇꯨꯡꯗꯁꯨ ꯃꯁꯛ ꯎꯅꯕ ꯌꯥꯔꯣꯏꯗꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯇꯧꯍꯜꯂꯒꯗꯤ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯇꯣꯛꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤ ꯏꯃꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯅ ꯃꯌꯥꯝꯗ ꯏꯀꯣꯛꯅꯣꯛꯅ ꯈꯣꯏꯔꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯈꯟꯅꯒꯨꯝꯁꯤ ꯆꯩꯅꯒꯨꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯇꯥꯟꯊꯣꯛꯈꯤꯁꯤ ꯑꯁꯦꯡꯕꯒꯤ ꯐꯠꯇꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯑꯒ ꯍꯦꯟꯖꯜꯂꯛꯏꯕ ꯌꯨꯝ ꯁꯥꯖꯜꯂꯛꯏꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯤ ꯏꯟꯗꯤꯌꯥꯅꯤ ꯏꯟꯗꯤꯌꯥꯗ ꯅꯪ ꯈꯛꯇꯅ ꯀꯟꯇ꯭ꯔꯤ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤꯅꯤ ꯏꯟꯗꯤꯌꯥꯅ ꯆꯠꯂꯤꯕ ꯂꯣ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯥꯏꯊꯤꯔꯛꯀꯅꯤ ꯑꯗꯨꯝ ꯐꯠꯇꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯩꯅꯔꯒ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯄꯥꯏꯁꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯣ ꯄꯥꯏꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯏꯁꯦ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯇꯗꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯑꯝꯇ ꯍꯧꯗꯦꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯇꯗꯤ ꯃꯣꯏꯒꯤ ꯕꯤ ꯑꯦꯁ ꯑꯦꯐ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯩꯔꯤꯕ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯄꯨꯗꯦꯕ ꯈꯪꯕ ꯀꯥꯞꯄꯨꯕ ꯃꯤꯉꯩꯗꯣ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯔꯛꯀꯅꯤ ꯂꯥꯁꯇ ꯈꯪꯕꯤꯌꯨ ꯁꯤꯃ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯐꯧ ꯆꯪꯅꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯗ ꯍꯤꯡꯗꯣꯏꯅꯤ ꯀꯨꯀꯤꯂꯦꯟꯅꯤ ꯑꯗꯨꯅꯤꯅ ꯌꯥꯝ ꯉꯥꯡꯕꯒꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯄꯨ ꯁꯤꯟꯅꯔꯤꯕ ꯃꯈꯨꯠꯇ ꯁꯤꯟꯅꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯁꯤꯗ ꯂꯣꯏ ꯁꯤꯟꯅꯔꯒ ꯊꯝꯕꯅꯤ ꯁꯤꯗ ꯁꯦꯟꯇꯔ ꯂꯩꯔꯤ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯔ ꯂꯥꯎꯅꯕ ꯈꯔ ꯈꯟꯅꯕꯁꯤꯅꯅꯦ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯑꯒ ꯑꯃꯅ ꯑꯁ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯍꯧꯔꯦ ꯑꯗꯩꯗꯤ ꯄꯥꯡꯒꯟꯅ ꯑꯗꯨ ꯍꯥꯏꯍꯧꯔꯦꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯃꯣꯞ ꯇꯧꯅꯕ ꯑꯗꯩꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯄꯥꯎ ꯁꯟꯇꯣꯛꯄ ꯃꯦꯁꯦꯖ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯊꯥꯅꯕꯁꯦ ꯁꯤ ꯈꯔ ꯇꯧꯁꯤ ꯁꯤꯗꯒꯤꯅꯤ ꯍꯧꯈ꯭ꯔꯤꯕ ꯂꯥꯟ ꯇꯧꯅꯕ ꯌꯨꯝ ꯃꯩ ꯊꯥꯅꯈꯤꯕꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨ ꯈꯤꯇꯪ ꯃꯌꯥꯝ ꯗꯤꯄ꯭ꯔꯦꯁꯟ ꯗꯥꯎꯟ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯗꯕ ꯒꯚꯔꯟꯃꯦꯟꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯩ ꯀꯪꯒ꯭ꯔꯦꯁꯄꯨ ꯅꯨꯡꯁꯤꯗꯕ ꯕꯤ ꯖꯦ ꯄꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯕꯖꯥꯔꯚꯂꯤ ꯇꯧꯔꯒ ꯂꯣꯏ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯗ꯭ꯔഗ്ꯁ ꯀꯃꯥꯏꯅ ꯂꯂꯣꯟꯅꯤ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯑꯩ ꯄꯩꯁꯥ ꯇꯥꯜꯍꯧꯗ ꯌꯥꯗꯦ ꯑꯩ ꯍꯤꯡꯍꯧꯗ ꯌꯥꯗꯦꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯉꯁꯥꯏꯒꯤ ꯈꯨꯠꯇ ꯁꯦꯟ ꯊꯣꯛꯎꯗꯕꯅꯤꯅ ꯈꯨꯠꯇ ꯒꯚꯔꯟꯃꯦꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯇꯨꯝꯕꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯑꯁꯦꯡꯕ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯒ ꯈꯟꯅ ꯆꯩꯅꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯁꯦꯅ ꯃꯃꯤ ꯍꯧꯀꯤ ꯋꯥꯈꯜ ꯊꯝꯖꯒꯦ